Myanmar da kumja 2021 gi matungdagi ahanba mikhal pangthokre kumja 2021 da lairamba miyamna khanba miyut singi lengak inthukraba matungda Myanmar gi lengak lon pairagliba hunta lengak nangasi ahanba oina leiba aduda miyamgi mikhal pangthokre adumoinamak tha amagi tongan numit singna pangthokadoriba mikhal asigi ngasi ahanba phase da polling station singda voter masing yamna thongna rakhide amaramda kumja 2021 da military na ku tawduna lengak paisilaga fajinduna thamlakliba Aung San Suu Kyi na gi National League for Democracy NLD dissolve tawkhibaga loinana ngasidagi hawkhiba mikhal asida saruk yahankidre ngasi ayuk Myanmar gi local time da pung taruk tagi bot hadanaba hawkhrabasu mikhal asibu ngak senkhiba amasung mathau pangthokiba official sing amadi journalist sing na bot hadaba thongnarakpa mioi singi masingdagi hena uba phangki RSF na nupi angang yauna Sudan gi mioi chani gi mathakta hatkhi Sudan gi paramilitary rapid support forces RSF na Darfur gi mafam kharada nupi angang yauna mioi chani gi mathakta hatkhi haina Sudan doctors network na phongdurakre Sudan amasong chart ki ngamkhagi sarukta leiba China da hangliba displacement camp sing da changja fomlo na bagi damak thunglak labasing aduda minungsi uladuna Sudan doctors network na North Darfur gi Ambro amasong Abu Kamra amadi West Darfur gi Sirwada RSF forcing na micham sing da nongmaina kaptuna kangluki khenaba miyeng thamduna miyoi kaya hatok pikre hari RSF na tamchina hatkraba miyoi singi manungda angang sing nupi sing amasong ahal oraba miyoi kaya suihaw khihaina Sudan doctors network na phongdorokpaga loinana RSF ki thawong asebu international humanitarian pact sanna khongoi na batana human right law busu singna bani hai ki Sudan doctors network na RSF ki mathakta sirakhiba maral sing ado hojik fawbada RSF ki maikai digi kariguma wafam amata phongdorakpadi leitri Muslim leiba UAE na Pakistan da ikai bachauna pirakre Muslim leiba ama oriba UAE na Pakistan da ikai bachauna pirakre haina report amana phongdorakli report asigi matungina UAE ki president Sheikh Mohammed bin Zayed Al Nahyan na Pakistan da lakhibani adobo airport da Pakistan ki Prime Minister Shehbaz Sharif amadi CDF Asim Munir ga ngehak wari sanaraba matungda lanai thaba amagi damang maha adumak jatkibani PM Shehbaz Sharif amadi CDF Asim Munir anina UAE ki President Sheikh Mohammed bin Zayed Al Nahyan bu Islamabad ta lakpina ba haijabada yarakidabani loinana Pakistan gi luchingba sing adubusu lumna lobiramdabani thawong asi thoki haiba Shehbaz Sharif ki minister singna so adumak yajakre haina phongdorakli string of plus planning makhada India na China bu samudragi maikai mari dagi question duna counter tawna ba thawrangkre string of plus planning makhada India na China bu samudragi maikai mari dagi question duna counter tawna ba thawrangkre haina report amana phongduragli India gi yamna fajaraba mieng salaba planning asi Indo Pacific ta angak pafangna hiram kaya gi matang da chatharagliba competition sing asida India na China dagi hena mangjil thana chatpa ngamna ba honarakpani report asigi matungina India government na Maritime India Vision MIV 2030 gi mission gi manung chana samudragi khongwan da leiriba port sing shipping international war board coastal infrastructure amadi logistic network singbu matamga chunaba maungda advance oina pukhalakna ba honarakpa thawrang amasuni India government ki thawrang asi akhanaba planning chamagi yangkhai rom yauna lamasi da chauna mai paktuna India Pacific ta India gi control manungda thamba ngamnaba security leinaba amadi economic growth laknaba honarakpani India government na hojik hiram khudingda atopa leibak singi mateng yaudana Make in India gi makhada thabak khudingmang pangthoknaba honarakre hari Bangladesh ki Chattogaon da Hindu amadi Buddhist lak ani rom hatkadabani haina iba banner viral oirkre Bangladesh ki Chattogaon da Hindu amadi Buddhist lak ani rom hatkadabani haina iba banner viral oirkre haina report amana phongduragli Bangladesh da Sheikh Hasina gi lengak tukhraba matungda Muhammad Yunus Khan gi lengak lakhibadagi minority Hindu amadi Buddhist singi mathakta lepa leitana otpanaiba amadi hatpa tuppa gi thabak chatharakhibani adubu tha khara asi lepkhraba matungda Muslim extremist ki luchingba Sarip Osman Hadi hatkraba matungda handak amu Hindu sing hatpagi thabak chatharakhibani chairak asida leiba asigi Chattogaon hariba mafam asida leiriba Hindu amadi Buddhist lak ani rom hatkadabani haina iba banner ama amuk viral oirakhibadagi leiba asida leiriba minority Hindu sing kham thengna pakhanarakhibani hari Panba yabadi numit kharani gi mamangda Chattogaon khungang asimakta da thonglon sinduna Hindu macha hanaba honakibasu leikrabani haina su report asina makhatari Islamic leibak sing marom dom lepchaba western country sing na pamdaba maramna Iran galan soknarakpa yai Islamic leibak sing marom dom lepchaba America amadi Israel yauna western country sing na pamdaba maramna Iran ga Europe leibak sing ga so akanba lan soknarakpa yabagi fibam da leiri haina Iran gi president Masoud Pezeshkian na interview amada phongdorakre wafam asi Israel Prime Minister Benjamin Netanyahu amadi America gi President Donald Trump anina unagadawre haiba pau hek phangbaga Iran gi President Masoud
Bejenskiana Fongdurikibani, Benjamin Donald Trump Unagadoriba asi Iran da Amuhana Makata Landana Bagi Matang the Warisha Nagani Haiba Iran Kangi, Maramaduna Iran Matam Amada Hector Land Tengana Basem Saduna Leire, Iran Matamamagi Leba Aduna Tre Matamama de Hector America Amadi Israel Galan Tengana Bangam Lagani, Leba Sida Leba Micha Miam Sulan Gidabasem Saduna Leire, Yekna Baga Lebak Single Land Tengana Bangam Naba Miku Kudingi Kahena. Mapanggal leba ama oiba ngamnaba Iran hauji yamna kana honari Western leibak singna Islamic country singna sakolakpa amadi marom no mepcha bangamlakpa se kaidangnungda pamlom khide adumakna Iran na hiram khudingmakta mangjil thana changsilakpada Israel amadi America na mamangai degi hauna yengsenduda lakhimani langi khulai gilamda so Iran na yamna advance oiraba khulai kaya develop tawbangam khre Iran da landana ba amadi singnarak papumnamak chapchana thingnaba ngamnaba Iran na thawrang tawduna leire haina so Iran gi president Masoud Pezeshkiana interview aduda phongdokre hairi Florida da Donald Trump amadi Benjamin Netanyahu aniga unagadoriba aseda Iran bu matau karamna laksin gadagi haibagi matangda khanagani haiba khangba maramna handak Iran na matik mai leiraba misal kaya kaptuna test tobagi thabak paihit khibani Iran da international gi thakta pressure pinaba Trump amadi Benjamin na thawrang paikhat pasu hokre haidi Guatemala da taragamanga sikre taragamapan sokre Western Guatemala gi manung chana laiba Inter-American Highway gi lambi da thokiba lambi gi laibak thiba thodo amada mioi taragamanga sikhibaga loina taragama palom na chawna sopa nangkre hari report ase ki matung ina lambi gi laibak thiba thodo aduda sikhiba mioi taragamanga gi manung da nupa taragama thoi nupi ahum amadi apikpa angang ama yauki thodo adu lechal ka hena thabana maram oiraga thokibani highway asida mamangda su accident thoktuna mioi kaya sikre hari MBS की लानमीना पाक सनलंदा क्रे सऊदी अरबिया के प्रिंस मोहम्मद बिन सलमान MBS की लानमी सिंह UAE ना सौगटपा येमेन दा लैरिबा खुलाई पाइबला लौबसिंगी मथक्ता अकनबा मोंग दा बॉम्ब टॉप सिजिनदुना लंदा क्रे हारी येमेन दा लैरिबा सर्दर्न ट्रांजिशनल काउंसिल STC हारिबला लौबलुब असिदा लंदा रखिबा अदु MBS की लानमीना लंदा रखिबा अमदी अटैक अदुदा कया सीक्रेट चपचाना खंगबा ngamdri हारी